ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤꯗ ꯅꯅꯥꯎꯕꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯝꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯅꯅꯥꯎꯕꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯁꯥꯟꯇꯣꯁꯀꯤ ꯃꯥꯏꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯤꯕꯗꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯉꯥꯟ ꯎꯈꯤꯕꯅꯤ꯫ ꯁꯛꯇꯝ ꯑꯗꯨ ꯎꯈꯤꯕꯗꯒꯤ ꯃꯉꯥꯟ ꯋꯥ ꯂꯥꯟ ꯉꯥꯡꯕ ꯀꯔꯤꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯤꯅ ꯀꯤꯅ ꯌꯦꯡꯂꯒ ꯃꯍꯥꯛ ꯊꯣꯡꯖꯤꯟꯗ ꯐꯝꯊꯈꯤ꯫ ꯃꯥꯒꯤ ꯑꯀꯤꯕ ꯃꯇꯧ ꯃꯥꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯣ ꯇꯞꯅ ꯃꯥꯏꯗ ꯑꯣꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯉꯥꯟꯒꯤ ꯅꯥꯀꯜꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯗꯥꯏꯋꯥꯏꯗꯅꯣ ꯈꯪꯗꯅ ꯑꯁꯣꯝ ꯀꯥ ꯊꯪꯅꯕ ꯑꯃꯔꯣꯝꯗ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯁꯥꯟꯇꯣꯁꯀꯤ ꯃꯥꯏꯗ ꯅꯥꯜꯂꯝꯕ ꯑꯀꯤꯕ ꯐꯪꯂꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯗꯨꯗ ꯃꯉꯥꯟ ꯄꯥꯈꯠ ꯄꯥꯈꯠꯅ ꯀꯟꯅ ꯂꯥꯎꯏ꯫ ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯊꯣꯏꯕꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯪꯉꯤ꯫ ꯋꯥ ꯉꯥꯡꯕꯗꯤ ꯊꯣꯛꯇ ꯃꯉꯥꯟꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯨ ꯇꯥꯛꯂꯤꯕꯅꯤ꯫ ꯊꯣꯏꯕꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯟꯅꯕ ꯃꯉꯥꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯔꯦ, ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯛꯅꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯥꯅ ꯀꯟꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ꯫ ꯊꯣꯔꯛꯑꯣ, ꯅꯊꯧꯅꯥ ꯐꯔꯕꯗꯤ ꯊꯣꯔꯛꯑꯣ, ꯂꯥꯟꯊꯦꯡꯅꯁꯤ, ꯀꯅꯥꯅꯣ, ꯃꯤꯔ ꯂꯥꯏꯔ ꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅꯗꯤ ꯀꯣꯏꯂꯥꯎ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯥꯎꯔꯤꯕ ꯀꯤꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯁꯥꯟꯇꯣꯁꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯃꯤꯠꯁꯤꯜꯂꯛꯇ꯭ꯔꯤ, ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯇꯨꯝꯂꯤ꯫ ꯃꯉꯥꯟꯇꯕꯨ ꯃꯥꯒꯤ ꯃꯤꯠꯇ ꯇꯁꯦꯡꯅ ꯎꯈꯤꯕꯒꯤ ꯍꯦꯟꯅ ꯄꯥꯈꯠꯄꯅꯤ꯫ ꯊꯣꯏꯕꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤꯕ ꯊꯧꯅꯥ ꯐꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯕꯗꯨꯗ ꯑꯁꯣꯝ ꯊꯪꯅꯕ ꯀꯥꯔꯣꯝꯗ ꯂꯨꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯄ ꯃꯥꯜꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗꯁꯨ ꯑꯁꯥꯎꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯛꯂꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯂꯣꯟꯁꯤꯜꯂꯝꯕ ꯊꯣꯡ ꯑꯗꯨꯁꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯅꯨꯡꯗꯗꯤ ꯃꯤ ꯂꯩꯇꯦ, ꯃꯤ ꯂꯩ ꯍꯥꯏꯕꯁꯨ ꯎꯕ ꯅꯠꯇꯦ꯫ ꯑꯃꯨꯛ ꯇꯞꯅ ꯍꯥꯡꯗꯣꯔꯛꯀꯅꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯊꯨꯅ ꯂꯣꯟꯁꯤꯟꯒꯅꯤ꯫ ꯃꯉꯥꯟ ꯊꯣꯏꯕꯗ ꯀꯟꯅ ꯀꯣꯠꯁꯤꯜꯂꯤ꯫ ꯊꯣꯏꯕ ꯑꯁꯨꯝꯅ ꯀꯤꯅ ꯀꯣꯠꯁꯤꯜꯂꯤ꯫ ꯊꯣꯏꯕꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯃꯑꯣꯡ ꯑꯃꯇꯪ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯟꯗꯨ ꯐꯥꯊꯔꯤ꯫ ꯊꯧꯅꯥ ꯐꯕ ꯌꯥꯝꯅ ꯁꯥꯏ꯫ ꯑꯗꯨꯝꯅ ꯊꯣꯡ ꯑꯃꯨꯛ ꯍꯥꯡꯗꯣꯛ ꯑꯃꯨꯛ ꯂꯣꯟꯁꯤꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯣꯏꯕꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯂꯥꯎꯔꯕꯁꯨ ꯊꯣꯔꯛꯄꯗꯤ ꯇꯧꯗꯦ꯫ ꯑꯃꯨꯛꯅ ꯊꯣꯡꯂꯣꯝꯗ, ꯑꯗꯨꯒ ꯑꯃꯨꯛꯅ ꯑꯁꯣꯝ ꯌꯨꯝꯖꯥꯏꯔꯣꯝꯗ ꯇꯦꯕꯜ ꯑꯃ ꯊꯝꯂꯤ꯫ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯃꯤ ꯀꯥꯈꯠꯂꯛꯄꯒꯨꯝꯕꯒꯤ ꯃꯑꯣꯡꯗꯧꯅ ꯗꯪ ꯊꯤꯟꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯀꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯦ, ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯝꯅꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯊꯣꯏꯕꯅ ꯃꯉꯥꯟꯗ, ꯃꯉꯥꯜ, ꯊꯧꯅꯥ ꯂꯩꯌꯨ, ꯁꯤꯔꯒ ꯁꯤ, ꯆꯪꯂꯒ ꯆꯪ, ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯁꯥ ꯄꯨꯝꯕ ꯍꯛꯀꯤꯁꯤꯡ ꯆꯥꯏꯊꯣꯛꯑꯣ, ꯑꯩꯁꯨ ꯆꯥꯏꯊꯣꯛꯀꯦ꯫ ꯃꯉꯥꯟꯅ ꯈꯨꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯍꯛꯀꯤꯁꯤꯡꯅꯣ, ꯄꯪꯍꯥꯟꯗ ꯍꯥꯟꯕ ꯌꯥꯕꯗꯧꯅ꯫ ꯁꯥꯟꯇꯣꯁꯁꯦ ꯑꯃꯨꯛꯇ ꯍꯧꯗꯣꯛꯁꯤ, ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯇꯥꯟꯅꯁꯤ꯫ ꯑꯁ, ꯑꯩꯗꯤ ꯌꯥꯗ꯭ꯔꯦ, ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯑꯀꯤꯕ ꯄꯥꯈꯠꯄꯗꯨꯅ ꯃꯁꯥꯗꯨ ꯀꯩꯅꯣꯝ ꯑꯗꯨꯝ ꯇꯧꯔꯦ꯫ ꯑꯁꯣꯝꯗꯗꯤ ꯃꯊꯪ ꯀꯥ ꯑꯃꯗꯒꯤ ꯀꯥ ꯑꯃꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯨꯝꯕ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯍꯜꯂꯛꯄꯗꯤ ꯁꯨꯡꯂꯦꯞꯈꯤꯕ ꯅꯠꯇꯦ꯫ ꯊꯣꯏꯕꯁꯨ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯑꯃ ꯄꯥꯏꯔꯒ, ꯀꯗꯥꯏꯗ ꯂꯩꯕꯅꯣ, ꯅꯪ ꯊꯣꯔꯛꯑꯣ, ꯍꯥꯏꯗꯠꯀꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯑꯃꯨꯛ ꯃꯅꯥꯛꯄꯨ ꯅꯛꯁꯤꯟꯈ꯭ꯔꯕꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯍꯜꯂꯛꯇꯦ, ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦ꯫ ꯑꯁꯨꯝꯅ ꯂꯥꯎ ꯈꯣꯡꯂꯤꯕ ꯀꯌꯥ ꯑꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯟꯇꯣꯁ ꯀꯔꯤꯃꯠꯇ ꯇꯥꯗꯦ, ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯃꯤꯅꯠ 5-10 ꯇꯝꯅꯔꯝꯕ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯍꯜꯂꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ꯫ ꯋꯥꯂꯥꯜ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ, ꯏꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯃꯉꯥꯜꯅ, ꯊꯣꯏꯕ, ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯏꯗ, ꯂꯥꯛꯑꯣ ꯇꯨꯝꯃꯨꯔꯁꯦ, ꯑꯩꯗꯤ ꯇꯨꯝꯕꯁꯨ ꯌꯥꯔꯔꯣꯏ, ꯅꯪꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯁꯤ꯫ ꯊꯣꯏꯕꯅ, ꯈꯪꯗꯦꯅꯦ, ꯂꯥꯏ ꯃꯥꯁꯨ ꯋꯥꯔꯝꯒꯅꯤꯗ, ꯑꯗꯨꯝ ꯀꯨꯏꯅ ꯇꯝꯅꯔꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯁꯨ ꯏꯁꯩ ꯀꯨꯏꯅ ꯁꯛꯂꯕꯗꯤ ꯋꯥꯗ꯭ꯔꯥ? ꯑꯗꯨꯅꯤ, ꯃꯥꯁꯨ ꯉꯥꯛꯇꯪ ꯇꯝꯅꯔꯒ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯕꯅꯤ꯫
ꯑꯗꯨꯕꯨ ꯈꯔ ꯆꯦꯛꯁꯤꯟꯅꯗꯤ ꯂꯩꯁꯤ ꯍꯌꯦꯡꯗꯒꯤꯗꯤ ꯐꯨꯔꯤꯠꯈꯥꯎꯗ ꯆꯅꯝ ꯃꯔꯨ ꯊꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯁ ꯃꯁꯤ ꯅꯠꯇꯕ ꯀꯥ ꯑꯃ ꯌꯦꯡꯉꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯊꯣꯏꯕ ꯑꯃꯗꯤ ꯃꯉꯥꯟ ꯐꯃꯨꯡ ꯇꯝꯅ ꯆꯪꯂꯛꯏ ꯁꯟꯇꯣꯁꯇꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯁꯟꯇꯣꯁ ꯎꯕ ꯃꯇꯝꯗ ꯃꯉꯥꯟꯅ ꯏꯁ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯀꯤꯔꯤꯕ ꯇꯝꯅꯕ ꯀꯌꯥ ꯑꯃ ꯊꯣꯛꯄꯒꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯕ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯇꯨꯝꯊꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ ꯇꯝꯅꯔꯛꯄ ꯀꯤꯍꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ ꯑꯃꯔꯣꯝ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯃꯈꯣꯏꯒꯤ ꯇꯨꯝꯂꯤꯕ ꯀꯥꯗꯨꯒꯤ ꯐꯛꯂꯥꯡ ꯃꯄꯥꯟꯂꯣꯝꯗ ꯈꯣꯠꯂꯛꯄ ꯊꯣꯡꯅꯥꯎ ꯑꯃꯁꯨ ꯂꯩ ꯊꯣꯡꯅꯥꯎꯔꯣꯝꯗ ꯇꯞꯅ ꯇꯞꯅ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯄꯒꯨꯝꯕꯒꯤ ꯃꯈꯣꯟ ꯈꯔ ꯑꯃꯁꯨ ꯑꯗꯨꯝ ꯇꯥꯔꯛꯏ ꯇꯨꯝꯊꯕ ꯌꯥꯗꯕ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕꯇꯅ ꯃꯗꯨ ꯇꯥꯕꯅꯤ ꯁꯟꯇꯣꯁ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗꯦ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯃꯤꯅꯠ 5-10ꯔꯣꯝ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯍꯜꯂꯝꯕ ꯑꯁꯨꯝ ꯇꯧꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯋꯥꯅꯗꯤ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯊꯣꯏꯕ ꯑꯃꯗꯤ ꯃꯉꯥꯜ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯅꯩ ꯈꯟꯅꯩ ꯐꯃꯨꯡꯗ ꯐꯝꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯈꯟꯅꯩ ꯁꯟꯇꯣꯁꯁꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯃꯤꯠꯁꯤꯜꯂꯛꯑꯦ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯁꯟꯇꯣꯁꯇꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯔꯝꯕ ꯃꯇꯥꯡꯅꯣ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯟꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯇꯝꯃꯤ ꯃꯥꯅ ꯇꯝꯂꯤꯕ ꯋꯥꯔꯤ ꯑꯗꯣ ꯁꯟꯇꯣꯁ ꯊꯥꯖꯕ ꯉꯝꯗꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯄ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯁꯨ ꯃꯤꯠ ꯁꯤꯡꯐꯝ ꯊꯣꯛꯏ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯁꯟꯇꯣꯁꯅ ꯃꯔꯩ ꯌꯦꯠꯂꯤ ꯊꯣꯏꯕꯅ ꯈꯔ ꯁꯥꯎꯅ ꯈꯨꯝꯃꯤ ꯅꯪꯗꯤ ꯃꯤꯠ ꯁꯤꯡꯂꯣꯏꯌꯦ ꯅꯪꯗꯤ ꯆꯥꯕꯒ ꯇꯨꯝꯕꯒꯗ ꯐꯕꯅꯦ ꯅꯪꯅ ꯐꯕꯗꯤ ꯆꯥꯕ ꯇꯨꯝꯕ ꯅꯃꯣꯏ ꯊꯣꯛꯄ ꯑꯗꯨꯇꯅꯤ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯔꯤꯕ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯤꯕꯗꯨꯗꯤ ꯅꯪ ꯀꯔꯤꯃꯠꯇ ꯈꯪꯗꯦꯅꯦ ꯁꯟꯇꯣꯁꯅ ꯌꯥꯔꯦꯀꯣ ꯀꯔꯟ ꯇꯥꯅꯨ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯀꯤꯅꯕ ꯇꯧꯔꯤꯗꯣ ꯑꯩ ꯀꯔꯤꯃꯠꯇ ꯀꯤꯗꯦ ꯑꯗꯨꯝꯅ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯂꯩꯔꯤꯕꯁꯤ ꯌꯨꯝꯅꯤ ꯌꯨꯝꯗꯕꯨ ꯀꯔꯝꯅ ꯂꯥꯏ ꯊꯣꯛꯇꯣꯏꯅꯣ ꯑꯁꯨꯝꯅ ꯁꯟꯇꯣꯁꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯌꯥꯔꯝꯗꯦ ꯊꯥꯖꯔꯝꯗꯦ ꯃꯉꯥꯟꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯅꯪ ꯇꯨꯝꯕ ꯌꯥꯔꯣꯏꯀꯣ ꯇꯨꯝꯒꯅꯨ ꯑꯗꯨꯒ ꯌꯦꯡꯉꯣ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯥꯁꯦ ꯊꯥꯗꯣꯛꯄꯅ ꯐꯒꯅꯤ ꯈꯜꯂꯤ ꯁꯟꯇꯣꯁꯅ ꯋꯥꯐꯝ ꯑꯗꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯔꯝꯃꯤ ꯊꯣꯏꯕꯁꯨ ꯁꯟꯇꯣꯁꯅ ꯑꯗꯨꯝꯕ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯐꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗꯤ ꯀꯗꯥꯏ ꯊꯥꯖꯔꯅꯤ ꯂꯥꯛꯑꯣ ꯊꯕꯛ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯃꯤ ꯑꯇꯩ ꯂꯝꯖꯦꯟ ꯆꯦꯟꯅꯕ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯗꯁꯨ ꯋꯥꯀꯤꯡ ꯆꯠꯂꯨꯁꯤ ꯑꯁꯤꯗ ꯆꯥꯕꯒ ꯇꯨꯝꯕꯒ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯏ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯏꯕꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯇꯝꯅꯈꯤꯕ ꯊꯪꯅꯕ ꯀꯥꯁꯤꯡ ꯑꯗꯨꯒ ꯇꯦꯕꯜ ꯃꯊꯛꯇ ꯆꯦꯟꯕꯒꯨꯝ ꯊꯤꯟꯕꯒꯨꯝ ꯇꯧꯈꯤꯕ ꯀꯌꯥꯗꯣ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯈꯣꯏ ꯑꯅꯤ ꯇꯝ ꯍꯥꯏꯅꯩ ꯃꯁꯤꯗꯅꯤꯀꯣ ꯉꯔꯥꯡ ꯇꯧꯔꯛꯄꯗꯣ ꯗꯣꯡꯗꯥꯡ ꯇꯧꯔꯛꯄꯗꯣ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯁꯟꯇꯣꯁꯇꯤ ꯀꯔꯤꯃꯠꯇ ꯚꯥꯞ ꯑꯣꯏꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯕ ꯇꯨꯡ ꯃꯈꯣꯏ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯁꯟꯇꯣꯁꯀꯤ ꯃꯤꯠꯇꯗꯤ ꯀꯥꯗꯨꯗ ꯅꯨꯄꯤ ꯑꯃꯗꯤ ꯂꯩ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯂꯥꯏꯅꯤ ꯍꯥꯏꯕꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯊꯥꯖꯗꯦ ꯃꯥꯒꯤ ꯃꯤꯠꯇꯅ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝ ꯎꯕ ꯃꯇꯝꯗ ꯏꯀꯥꯏꯗꯨꯅ ꯂꯣꯠꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯃꯥꯅ ꯁꯨꯝ ꯈꯜꯂꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯒꯦꯠ ꯑꯗꯨꯒꯤ ꯋꯥꯡꯃ ꯂꯜꯂꯝꯗꯥꯏ ꯁꯟꯇꯣꯁ ꯇꯨꯡ ꯍꯟꯅ ꯌꯦꯡꯉꯤ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯑꯅꯤꯁꯨꯕ ꯃꯊꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯗꯨ ꯂꯦꯞꯂꯒ ꯁꯟꯇꯣꯁꯇ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯟꯇꯣꯁꯅ ꯊꯣꯔꯛꯂꯦ ꯈꯪꯗꯦꯗ ꯃꯥ ꯍꯦꯛ ꯎꯕꯒ ꯑꯩꯁꯦ ꯍꯛꯆꯥꯡꯁꯦ ꯄꯅꯨꯡꯗ ꯅꯨꯡꯉꯥꯏ ꯂꯝꯖꯦꯟꯒꯥꯁꯦ ꯀꯟꯅ ꯆꯦꯟꯒꯗꯕ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯇꯦ ꯇꯥꯛꯊꯣꯛꯇꯦ ꯍꯧꯖꯤꯛꯇꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯏ ꯃꯉꯥꯜꯒ ꯊꯣꯏꯕꯒ ꯋꯥꯔꯤ ꯄꯨꯜꯂꯤ ꯁꯟꯇꯣꯁꯇ ꯂꯤꯔꯤꯕꯗꯤ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒꯨꯝ ꯊꯣꯛꯂꯅꯤ ꯍꯥꯏꯗꯨꯅ ꯁꯟꯇꯣꯁꯇ ꯋꯥꯔꯤ ꯇꯥꯍꯜꯂꯝꯗꯦ ꯃꯈꯣꯏꯒꯤ ꯂꯝꯖꯦꯟ ꯆꯦꯟꯕ ꯂꯥꯛꯃꯤꯟꯅꯕ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯑꯗꯨꯝ ꯍꯪꯅꯩ ꯍꯥꯏꯅꯩ ꯃꯃꯥꯟꯅꯕ ꯑꯃꯗꯁꯨ ꯃꯈꯣꯏꯗꯤ ꯑꯁꯤꯗ ꯂꯩ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯥꯛꯏ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯃꯉꯥꯜꯅ ꯇꯝꯃꯤ ꯑꯁ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯨꯝꯗꯣ ꯃꯑꯣꯡ ꯑꯃꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯦ ꯇꯝꯅꯕꯔ ꯀꯩꯅꯣꯝꯃ ꯇꯧꯔꯛꯇꯅ
Wahaidu tabada mamanaba amaduna hera wakhanda oiramnida hojibu kaidi tamnabano thoibana asengmani taw tamnabugum tawe mamanaba amado asengma tamnabrane ayam yeningi ayamna khangningi asumna haraga makoi puna lae Santosti makoina hainariba sanariba warido yamna sawninglammi taninglamde asumna lalaga gate adugi maya yarukpa matamda yum adugi napi songalba suma mathol ani hum wangba yum aduga asom nakan nakandasu piglaba leiba mi mayam ama tharibado urame mamanaba amaduna o masigi yum sirane gate manunglomdadi kansindri gate adugi makhongdadi malebe mangalamadi thoibana mane asigi yum sini Santosna as oidaba waneba nangonda khairibane yare nakhoi lao ai changi wai cha haram laga Santos hana yumdugi manung ma changkhirami mamanaba makhoi ani aduga atopa nupa aduga lepga lehore atopa nupa aduna asibu chumbu chumjalane ngaiko asida nupa ma lakle lekai aswaidagi mi male mangana mutahange wai cha haraga atopa makhoi gi marup aduna lakliba nupa aduda kaka kainam tahangeba wahaidu harakpada nupa adu chablebe aduga man hange kedore bungo kadi haining bano nupa adu hange kaka asigi yumse ekoidi lamjen chenbegi sumbara da leiba lakpane asigi yumse de leibane adubu asigi yumsibu mina kari hainage kari hainaba leigeba wahaidu harakpada nupa adu makhoi ahumbu munni yenge aduga pakhum amata piram batawdana aidi khangdeba wahai se haram laga chakhirame adumna chakhibadagi nupa amadusu tu kaishu taramoyeba lekai gi mina phawba khangde hairibase adune mamana baniduna ado pharene sangu silawne akhoi ka do amukti yengu lawba nupa amado haibatani changba khare kirami angana matam oirabasu makhoi ani na tamliba wari do asumbo oramgadra hadunasu amuk-amuksu singnei yum adugi mawang mataw hauriba uwa pambising napising adu uba matamdasu karigomba kharada leiramgadra haduna adum chingnabadi phawe mana khume yareda kona changlage ngaikone do nakhoi ani na hairiba wadabu asengma chumbrane kamai togeba hoi lai thokpadi yamna hainei ai asengma karino habadi ude mangana wari tami as ai ngarang uba kana khangle yam sati mamit ado irau lawe makut adusu isang sangi aduga marai adusu kari haini yamna sangna aigi marup Santos to mana tumlingai magi maida jara nan mani Santos ti mikup adu phauba kari matam misingde madi khangda male aina uba matamdadi ai yamna pakatna aigi marup thoiba kawani thoiba si chele aduga akhoi ani leiringai thangnaba karomda thong amu hangdo amuk lonsin aduga akhoi yumjai de leriba table tugi mathakta mi chenbugumba thinbugumba makhon kaya matare abuksu akhoi gi thoknawda kholakpa tilakpa as adugi laido yama sati makhut ka do lam ani hung sangmane mamitusu irau lawe sakhumbudusu as ai tamba yamna kirida wahise mana henjina tamlibani henjina hairibani mamanaba amadusu waridu taba matamda adum ne urbrane mangana nasinti haine matudu ubadagine akhoi yamna kiribase asumna gate adugi manungdomna changlaga makhoi ahumna shariba ngangnariba warido dalal adugi mathakta leiribi nupi adugi thawaina punna uri tari makhoi ahumbu mamit khana man yingi waridu tana atopa nupa madunasu dalal adugi mathak lomda yengkhalakpani yengkhalakku matamda kanagumba amakhak phalana changkhibado urame kananum changkhre thoibana Santos changhibani ma oramni nupa amado phare adudi nakhoisu lehoro aisu chalage wahai se haramlaga nupa adu yamna thuna makhoi gi lefam tamna chakhirami mangalamadi thoiba chalai
wari sana sana chalai makhoi na chalakpa mathak adu yoroktingai matamdani Santosna kadug manungda nupi adu leibra haduna kuthi thiri mana ukibi masak matau phajadabi nupi aduni mana thiriba masindasu tamna tamna sole kari nupi no dubu thorokpasu ude akoina thokibu kuthingi dalal mathaktagi adum yingi mase aibudi pamdi pamjani aduga iruja maithajabasu ude sulu lujadabu nupi raduba mai matabasu udena waisi haina kadug manunglomda kadomda leibana haduna thirami mana sum thirakku matamda asom thangnaba pholang nakalomda nupi ro tamna tamna chatpagum toribado Santos na urami yes adalire asum na hariga nupi yudug manakta hek changi tobu matamda mamanaba mangalamadi thoiba yamuthuna kakhalaki makhoi ni kakhalakpidi sawumdu tabu matamda Santos changkiramde as chai he yenga phangudre asumna makhoi ani karakpadagi wari sanai ngaktang pulle mangalna Santos amadi thoibada ka si thatoklasi atopa ka amathisi hairami Santos suya yade nupi adugi mayaina mana yadabani nakoina haidibado ai suya yaba ngamloi thirugi haibasu nakoi ani thiyu aidi ka si da leigini hairami yumbu adonasu numit mangani gi matungda lakani ma laktingai akoina atopa da leirabadi khudong charoi haina Santos na hairami Santos na adumni yadabanina mabu thatoklaga makhoi ani karamna sakani ayukki sak charude makhoi gi practice to phom thokpa nungthinda lamjeng atang seloi lamjeng chenpham dasu thoiba amadi manganna machin yamna yauna amadasu makhoina leibi yumado tamnei lai thoi haduna adum wari kaya amatami numil adugi nungthin numidang warongni matamdasu makhoi mamanaba mi ani msulai aduga get adugi manung changlaga makhoi ani amana o asigi yumasida tamnarise mangana sati ba hena henba wa kaya am haduna ash mamit ka du khulawa mane makhong makhut isang sangi ash akoidi leiba ngamdrabani asigumba ahena henba wari kaya ase adum tamlaga mamanaba singadu wari sing tahalame matau asumna wari sing sanaba loire numidangi chak charure aduga halaknaga makhoi ngasidi numidang tumnaba sem sarame Santosta mangalamadi thoibana ngasi numidang ase nang tungano tholaba thudosing asi yengo harame Santos haduni yai numidangi pung 12 makhai dai phobudi Santos tumde kari torokpuna haduna tana bkhone adubu karimata torokta matung asida Santosna as noidu oidaba wanida wai charam laga monda maki mako ado ngakta ngatharag lerami adubu minute manga phade Santos adum tumkhirami Santos ne hek tumkhibadagi makhoi ani su wari sane ngasi gidi kisum tawdu mandre haduna makhoi ani phamung matada tumthanaba sem sari ngaktang su uitharure hek uithakibagadi asawbana mai hawraba nupi edo ngasi di kamdori mana khwaidagi sawba mana khwaidagi yadabase magi matangda mingonda pau tamba mingonda bu hek pau tamba tarabadi mi edu harpa natraga manghanbasidi nupi edu dum torabani aduna mangana makhoi mamanaba amanida wari jajat kaya matam kiba sakibaduna nupi edu asawbana mai hore makhoina tumthakibaga pungkhai amagi matungdadi nupi edu chalai aduga tumliba mangalamadi thoibabu munni yingi makhoi ani dabudi karimata tawde mangana tamliba mangana sariba wari duga chap manana mamiladu iraw la hollaga makhong makut isang sangallaga makhoi ani gi mangda lepani mangalsu magi mai thongda yamna ayingba gumuluksit ama phorok matam masida tumthabarga khare yadabani mamiladu tamna pangthore mitek pangthorok matamdadi ngasai mana mamanabdi likiba wari aduga chap manaba saktam mado magi mangda leptan lermi saktam madu ubudadi mangal wala nangba karimta thokide akibana magi masa pumba thukat bahore makut ani du thangalaga asum tawna leiri thoi bisu tanja ado nisilak panate aduga saktam maduna manganda ngasai nangna tamba ngasai nangna libu wari aduga
ꯑꯩꯒ ꯁꯛꯇꯝ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯣ, ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯕꯗꯗꯤ ꯃꯉꯥꯜ ꯊꯣꯏꯕꯗꯁꯨ ꯑꯃꯗꯤ ꯁꯥꯟꯇꯣꯁꯇꯁꯨ ꯀꯔꯤꯃꯇ ꯀꯧꯔꯝꯕ ꯍꯥꯏꯔꯝꯕ ꯇꯧꯗꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯦ꯫ ꯑꯗꯨꯒ ꯀꯥꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯕꯗꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯊꯪꯅꯕ ꯀꯥ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯥꯟꯅꯐꯝ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯀꯥꯅꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯀꯥꯡꯊꯣꯟ ꯃꯔꯨꯝ ꯑꯃꯗ ꯄꯥꯈꯠ ꯄꯥꯈꯠꯅ ꯀꯤꯅ ꯀꯤꯅ ꯃꯉꯥꯜ ꯂꯨꯝꯂꯤ꯫ ꯃꯥꯅ ꯂꯨꯝꯂꯒ ꯂꯩꯔꯤꯉꯩ ꯀꯥ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯇꯃꯛ ꯊꯣꯡ ꯂꯣꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯀꯟꯅ ꯀꯟꯅ ꯅꯣꯛꯄ, ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ ꯂꯥꯎꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ꯫ ꯀꯔꯤꯕꯨ ꯊꯣꯛꯀꯗꯣꯔꯤ? ꯃꯉꯥꯜ ꯁꯤꯕ ꯇꯥꯔꯤꯕ꯭ꯔꯥ? ꯇꯁꯦꯡꯅꯃꯛꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯊꯣꯛꯈꯤꯕ ꯍꯥꯏꯗꯣꯛꯈꯤꯕꯁꯤꯡ ꯅꯨꯄꯤ ꯑꯁꯤꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯊꯣꯏꯕ ꯑꯃꯗꯤ ꯁꯥꯟꯇꯣꯁꯅ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤ? ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫